ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯅꯕ ꯍꯥꯏꯗꯨꯅ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯍꯣꯇꯦꯜ ꯔꯥꯖꯀꯤꯔꯟ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯍꯣꯇꯦꯜ ꯑꯃꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝ ꯖꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯍꯣꯇꯦꯜ ꯔꯥꯖꯀꯤꯔꯟ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯁꯨ ꯑꯃꯅꯤ꯫ ꯑꯁꯨꯝꯅ 2001ꯒꯤ ꯃꯇꯝ ꯑꯗꯥꯏꯋꯥꯏꯗ ꯏꯪꯂꯦꯟꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝꯁꯤꯡ ꯀꯣꯏꯕ ꯂꯥꯛꯈꯤ꯫ ꯃꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯍꯣꯇꯦꯜ ꯔꯥꯖꯀꯤꯔꯟ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯪꯂꯦꯟꯗꯒꯤ ꯂꯥꯛꯄ ꯐꯣꯔꯦꯅꯔ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯣꯇꯦꯜ ꯔꯥꯖꯀꯤꯔꯟ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯕꯥꯅꯤꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯊꯦꯡꯅꯔꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯦꯛ ꯆꯪꯂꯛꯄꯗ ꯏꯪꯄꯛ ꯏꯪꯗꯨꯅ ꯌꯥꯝꯅ ꯏꯪ ꯆꯤꯛꯄ ꯖꯒꯥ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯎꯗꯕꯗꯒꯤ ꯃꯕꯥꯅꯤ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯃꯄꯥꯟꯗ ꯐꯝꯂꯤꯉꯩꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄ ꯈꯦꯕꯒꯤ ꯃꯈꯣꯜ ꯑꯃ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯕꯥꯅꯤꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤ ꯈꯔꯁꯨ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯃꯄꯥꯟꯗ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯂꯥꯛꯄ ꯉꯥꯏꯔꯁꯤ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯉꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯥ ꯑꯃ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯔꯦꯅꯔ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯍꯣꯇꯦꯜ ꯔꯥꯖꯀꯤꯔꯟꯒꯤ ꯃꯦꯅꯦꯖꯔꯅꯤ, ꯀꯩ ꯇꯥꯟꯅꯁꯤꯒꯦ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏ ꯏꯪꯂꯦꯟꯗꯒꯤꯅꯤ, ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯈꯔ ꯀꯣꯏꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯣ ꯍꯣꯇꯦꯜ ꯑꯁꯤꯗ ꯑꯍꯥꯡꯕ ꯔꯨꯝ ꯂꯩꯔꯤꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛ, "ꯀꯩꯗꯧꯕꯒꯤ ꯂꯩꯔꯣꯏ, ꯂꯩꯅꯤ, ꯂꯥꯛꯑꯣ, ꯃꯅꯨꯡꯗ ꯆꯪꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯥꯒꯤ ꯁꯣ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯃꯦꯅꯦꯖꯔ ꯑꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯦꯅꯦꯖꯔ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, "ꯅꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯒꯦ?" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, "ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗꯗꯤ ꯃꯤ ꯈꯔ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ" ꯍꯥꯏꯗꯨꯅ꯫ ꯃꯇꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔ ꯃꯩꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯦ, ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ? ꯑꯗꯣ ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯗꯤ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ" ꯍꯥꯏꯗꯨꯅ꯫ ꯃꯗꯨꯗ ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯁꯨꯝꯅ ꯈꯨꯝꯇꯣꯔꯛꯈꯤ, "ꯀꯔꯥꯏꯗꯒꯤ ꯈꯣꯟꯖꯦꯜꯅꯣꯗ, ꯅꯕꯥꯅꯤꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ" ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯆꯤꯡꯅꯕ ꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯤꯁ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯕꯥꯅꯤꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯃꯟꯈꯤꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯃꯈꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯃꯤꯑꯣꯏ ꯑꯃꯅ ꯃꯄꯥꯟꯗꯒꯤ ꯊꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯣꯔꯦꯅꯔ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯍꯣꯇꯦꯜꯒꯤ ꯔꯨꯝ ꯁꯥꯔꯚꯤꯁ ꯂꯥꯛꯄ ꯃꯥꯜꯂꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯏꯁꯩ ꯇꯦꯞ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯊꯥꯕ ꯇꯦꯞ ꯃꯥꯜꯂꯤ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯔꯨꯝ ꯁꯥꯔꯚꯤꯁ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯅ, "ꯈꯪꯗꯦ, ꯑꯩꯁꯨ ꯉꯁꯥꯏ ꯃꯦꯅꯦꯖꯔꯗꯨꯅ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯕꯅꯤ, ꯃꯗꯨꯗ ꯇꯧꯒꯦ" ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯇꯧꯒꯦ ꯇꯧꯔꯛꯄꯗ ꯃꯄꯥꯟꯗꯒꯤ ꯔꯨꯝ ꯁꯥꯔꯚꯤꯁ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯔꯨꯝ ꯁꯥꯔꯚꯤꯁ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯆꯥꯅꯕ ꯊꯤꯜꯂꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯆꯥꯅꯕꯗꯨ ꯄꯤꯔꯝꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥ ꯃꯅꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯔꯨꯝ ꯁꯥꯔꯚꯤꯁ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ
ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯇꯨꯔꯤꯁ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛ ꯇꯣꯛꯇꯨꯅ ꯐꯃꯨꯡꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯥꯏꯋꯥꯏꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯃꯈꯥꯗ ꯆꯤꯡꯊꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯣꯔꯦꯟꯅꯔ ꯇꯨꯔꯤꯁ ꯅꯨꯄꯤ ꯑꯗꯨ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯨꯞꯄꯤꯕ ꯐꯩꯖꯨꯞ ꯑꯗꯨꯗꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯨꯞ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯀꯠꯂꯝꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯨꯞꯄꯤꯔꯝꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯁꯔꯨꯝꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯐꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯈꯤ꯫ ꯐꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯄꯗ ꯃꯥꯅ ꯉꯁꯥꯏ ꯃꯥꯒꯤ ꯅꯨꯄꯥꯗ ꯁꯨꯞꯄꯤꯔꯝꯕ ꯐꯩꯖꯨꯞ ꯑꯗꯨꯗꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯐꯩꯖꯨꯞ ꯑꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥꯅ ꯃꯈꯥꯗ ꯀꯥꯎꯊꯔꯤꯕꯖꯥꯔ ꯍꯥꯏꯗꯨꯅ ꯐꯩꯖꯨꯞ ꯑꯗꯨ ꯃꯈꯥꯗꯒꯤ ꯈꯨꯝꯀꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒ ꯃꯥꯒ ꯁꯨꯞꯇꯨꯅ ꯍꯦꯛ ꯇꯨꯝꯊꯕ ꯍꯧꯔꯛꯄꯗ ꯑꯃꯨꯛꯁꯨ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯃꯈꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯥꯗ ꯀꯤꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯧꯗꯣꯛꯂꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯤꯅ ꯀꯤꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯀꯣꯛꯇ ꯂꯨꯛꯊꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯀꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯁꯟ ꯁꯥꯗꯨꯅ ꯇꯨꯔꯤꯁ ꯅꯨꯄꯤ ꯑꯗꯨꯗ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯅꯣꯛꯇꯨꯅ ꯌꯦꯡꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯨꯔꯤꯁ ꯅꯨꯄꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯗꯨꯅ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯑꯩꯈꯣꯏꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯥꯗ ꯂꯨꯛꯊꯗꯨꯅ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯃꯨꯡꯗ ꯐꯝꯍꯟꯗꯨꯅ ꯃꯈꯥꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ, ꯅꯪ ꯀꯤꯒꯅꯨ, ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯑꯩꯅ ꯍꯧꯖꯤꯛꯇ ꯎꯈꯤꯕꯗꯨ ꯑꯁꯦꯡꯕꯅꯤ, ꯅꯪ ꯊꯥꯖꯧ, ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯍꯣꯇꯦꯜ ꯑꯁꯤ ꯊꯥꯗꯣꯛꯑꯁꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯍꯣꯏ ꯍꯣꯏ ꯍꯌꯦꯡ ꯈꯟꯅꯔꯁꯤ, ꯉꯁꯤꯒꯤꯗꯤ ꯅꯪ ꯇꯨꯝꯊꯔꯣ, ꯑꯩ ꯅꯪꯕꯨ ꯇꯨꯝꯕ ꯁꯪꯕꯤꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯇꯨꯝꯕ ꯁꯪꯕꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯗꯨꯅ ꯇꯨꯝꯊꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯁꯔꯨꯝ ꯂꯣꯝꯗꯒꯤ ꯏꯁꯤꯡ ꯊꯥꯗꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯂꯩꯁꯤꯜꯂꯝꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯐꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯐꯃꯨꯡꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯔꯤꯁꯦꯞꯁꯅꯤꯁ ꯀꯥꯔꯣꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯟꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯑꯀꯤꯕ ꯁꯛꯐꯝ ꯑꯃꯗ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯉꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯗꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯐꯃꯨꯡ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯅ ꯄꯤꯔꯝꯕ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨꯗꯤ ꯀꯅꯥꯃꯠꯇ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯏꯁꯩ ꯇꯦꯞ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯃꯃꯨꯛ ꯇꯥꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯏꯁꯩ ꯇꯦꯞ ꯊꯥꯔꯛꯏꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯁꯩ ꯇꯦꯞ ꯊꯥꯔꯛꯏꯕ ꯀꯥ ꯑꯗꯨꯗꯤ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯀꯥ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔ ꯑꯗꯨꯗꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯁꯨꯝꯅꯇꯪꯒꯤ ꯏꯁꯩ ꯇꯦꯞ ꯑꯃꯗ ꯃꯁꯥ ꯃꯇꯣꯝꯗ ꯏꯁꯩ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯐꯣꯔꯦꯟꯅꯔ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯅꯨꯄꯥ ꯑꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯦꯜꯂꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯨꯄꯥ ꯑꯗꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯦꯛꯁꯤ ꯑꯃ ꯐꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯦꯅꯦꯖꯔꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯦꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯦꯅꯦꯖꯔꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯍꯧꯔꯦ, ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯝꯃꯤ꯫
asumna manager aduga magi nupibu hospital da puraki aduga tourist nupa aduna manager aduda sumna hairami nang haujik jail da changba tare ai haujik police da inform tawgani karigino nangna nangi kage radio tape ama thadok na thamaga akhoi bu hotel aduda hatnaba thorang tawribadi hairami maduda manager aduna sumna khumaki aidi ahing aduda aigi sanupi masa ngamdre haiduna yumdagi call ama lakpadagi ai hathu yumda satpani nang sawganu hairaki maduda foreigner nupa aduna mu asumna hairaki madu oiragadi hotel aduda nangi mahut sinba yaba mi amata thanamdriba karigino aduga akhoi gi chak thilamba hotel adugi room service nupa aduna hotel aduda leitriba karigino haiduna maduda manager adu nupa adugi wahangi pakhum piba ngamangkhidi madudagi foreigner tourist nupa aduna police ta inform tawrami police sing nasu thodok adugi matangda foreigner nupa aduda hangami maduda nupa aduna makhoida thengnarakhiba akiba thodok sing adu police sing aduda paw tamami police sing aduna wafam sing adu kya thajaba walami aduga nupa aduda police na sumna hairaki nangi nupi asi hek gyan tarakpaga akhoi mangonda wa khara hangani hojik phawgidi akhoi hotel aduda chatuna interrogation tawkhini haiduna police sing aduna hospital da gyan ta dana leiriba magi nupi adugi photo namduna sakki asumna hapta amamuk leiraba matung police sing aduna hospital da chatuna tourist matai manawani du unaba chalami adubo matai manawani dudi hospital adudagi chatkhre haiduna doctor sing na hairaki aduga police sing aduna makhoina mamangda makhoina laukhiba photo sing adu yenglubada photo aduda tourist nupi adugi sakpham adu akiba nupi amagi sakpham mami tabu urame madudagi police sing na hotel raskiran matam kharagi oina sil tokselami aduga manager adusu makhoina phaduna wahangpang kaya maroma masatharame adubo hojik phaw asingba langla langjin thidokpa ngamdana leiri mayam wari asi matang asaida loijari wari asibu nungai birabadi channel asibu like subscribe amadi comment tawbiram mathangi wari thagalakpada mayam punna muk thengnarasi